German Tiger Road amasung Singhu Road asi humanitarian lifeline ni drug corridor nate Kuki Jo Council. German Tiger Road amasung Singhu Road asi humanitarian lifeline ni drug corridor nate hariba route asi drug route ama oina maitai group sing na maral seriba asi yumfam yaude haina Kuki Jo Council na press ta thadorak pacherol amana hairi cherol asi na makhata na hariba na German Tiger Road asi Kuki Jo Civil Society Organization kayana humanitarian lifeline ama oina semkhibani haukiba chahi 2023 gi May 3 dagi tholakhiba kangluki irang asina maram oiraga Kuki Jo miyamna mitei singna tariba jaga sing fauduna chatpa haibasi safe oide maram aduna German Tiger Road haina khangnariba Churachandpur amasung Kangpokpi district faunariba ariba intervillage track asi sengatpana tana topa lambi leite masiga chap manana sugunu amasung Makhoigi safaba mafam haibadu oide maram aduna Churachandpur Chandel amasung Tengnopol asi samnanabagi damakta Singhu Road asi semgatpana tana atopa lambi leite Tiger Road amasung Singhu Road hariba yamna maru oriba inter district lifeline asi drug route ama oina yumfam yaudaba maral kaya ama siriba sida central government na laudanaba so appeal tawri hairi FNCC na Naga Foothills ta Kuki singi mathakta ban kaukhibadagi Kuki Jo sing Kham Thengna Wabada mayoknare Kuki militants na Naga singi ancestral territory fauraga Tiger German Road haina semba yauna Naga area da Kuki gi sugi camp sing hangdokna bahonariba sigi mayokta Foothill Naga Coordinating Committee na Kuki singi mathakta matam kaktaba ban kaukhibadagi lambi asibu fauduna chatlamba Kuki sing Kham Thengna Wabada mayoknare maruaina ana yek amasung karbar gi chathok chasin tawriba singda chauna chaitheng phangle Makhan area da khongjang siliba Naga singna phongdok khibagi matung inadi Naga gi area da Kuki singna German Road natraga Tiger Road haina lambi samjinba amasung su kem sanaba honariba silep lagani haina mari leinaba authority gi maikai dagi phongdoraktriba fawba Kuki singi mathakta chathariba bangi khongjang asi makhata na chathakigani Kuki singna Naga gi area da thabak ama tauge haiba tarabadi lamgi mapu oriba Naga singi mafamdagi ayaba lawgadabani mana thokpa pangtauda taunarabadi hingba wagani Mitei singi maikai dagi su phongna Naga singi damakta lepa ngamli haiba ngamdrabasu khongjang asida makhoigi oiba wafam khara phongdokpa tarabadi hena mari chetsingani haina phongdoragli FNCC na changsiliba bangi khongjang asiga mari leinana Makhan Kanglatombi Naga Forum gi maikai dagi thadorakhiba cherol amana haribadi FNCC na maruiba demand ahum taladuna Kuki singi mayok chathariba bangi khongjang asi mapung fana saugatli Naga ancestral land lariba illegal su camp amasung militant training center sing khudakta lauthokadabani Naga gi area da makhata na lam khopchin ba masung lambi maming thonbagi thabak khudakta lepkadabani Hablong Imphal National Highway da su camp sabagi thabak khudakta lepkadabani loina Naga singi indigenous land da paksana popi pambi thaduna environment da chauna akaiba pibagi thabak asi lepkadabani Santi thambagi mingda Kuki singna makhoigi lamkhai chauthokna bahonabagi thawong chatharabadi madubu chapchana thengnagani hairi amaramda Kuki singi maikai dagi ban asi handokna ba appeal tawjarabasu Naga Foothill gi area da bangi khongjang yamna mai pakna chathari Naga Foothills ki territory fauduna lakpa gari sing khamduna Kuki sing yaubra haina check tawbada natana karigumba gari sing aduda Kuki sing yauramba tarabasu mafam adu fauduna chatpa yaroi haina athingba thamli Kuki sing na ban kauriba jaga sing adu lalaga chatpa yadabana awaba kaya mayoknare hairi marag asida Kuki asi The Kuki Jo Council gi maikai dagi Naga sing na makhoigi area da Kuki singi mayok chathariba ban asida Kuki Jo miyambu se peses piba yauna ban asi athubada handok piu haina appeal tawkre haukiba chahi 2023 gi May 3 dagi tholakhiba irang asina maram oiraga Kuki singna mitei singna khundariba mafam sing fauduna chatpada safe oidabana hariba lambi asida chathok chasin tawribani karigumba understanding amasung khudongchadaba kaya leiramba tarabasu Naga amasung Kuki furufani gi marakta amaga ikai khumnana amasung santi oina wari watai saduna waroisin puragna bahonna si hari panba yabadi FNCC na Kuki singi mathakta chathariba ban asigi manungda Naga gi territory oiriba Kangpokpi district Makhan All Kalsar Road ki Tongzel Maring, Dolang Chiru, Tupul dagi None Tabalambi, Tupul None, Junction amasung None District, Lengsai Khopum Lambi ki mafam kaya da Naga volunteer kaya tholak tuna lambi da chathok chasin tawriba gari sing Kuki yaubra haina check tawbagi thabak ngasi su makhata na chathari FNCC na changsiliba bangi khongjang asiga mari leinana lubasigi secretary B Robin Kabuina phongdorakhibada Kuki singna Naga gi pari puri gi oina territory fauraga German Road amasung Tiger Road haina semliba si mangjongna Naga singi Ayaba lawkhide thawong asi Naga singi traditional
ownership ki right adu ikai khumnadabani hariba lambi asi Manipur da kangluki irang mayoknaringai manung kuki singna Churachandpur amasung Kangpokpi asi samnanaba semkhibani German road hariba asi Manipur da based over KNF MC gi leader German Ace Kuki kauba amagi maming lawraga thonbani loina lambi asi hariba luchingba asi na mapung oiba dai ta lawraga semkhibani lambi asi mamang chahida semba loikhibani Churachandpur amasung Mizoram ga faunaba tongan ba kacha road kaya sulai masigi mathakta Churachandpur amasung Myanmar ga faunaba lambi singsu leiri Manipur Naga Youth Organization gi maikai degisu Kangpokpi gi Modbung district amasung Churachandpur district ga faunariba German road amasung Tiger road asi sembagi mayokta yaningdaba phongdokpa leikrabani maram aduna Government of India amasung mari leinaba authority gi maikai degi hiram asigi matangda mieng changgadabani German road amasung Tiger road asi kuki khulai paiba loop sing asina changsiliba ihau asigi pandam ama yaubana Naga area da hariba lambi asi semba yaroi Lona Nagagi area da kuki singi sugi camp saba amasung environment chaun akai ba piriba poppy cultivation gi thabak ki singna naga taba mafam da chathok chasin tawbagi thamliba thingba si MKNF na mapung fana saugalagli Manipur gi naga taba mafam singda kuki singna chathok chasin tawbada Foothills Naga Coordinating Committee FNCC na matam kaktana thamliba thingba sida Makhan Kangla Tombi Naga Forum MKNF na mapung fana saugali haina phongdoragli MKNF ki media and publicity na thadorok pacherol asina haribadi Nagagi halaman singi mafam da piragli ba safu asi akan mamong da yaning de loina na FNCC na taliba di man ahum da mapung fana saugali kuki sing na propose tawriba Tiger road hariba si na koina na territorial integrity bu semdok na ba honnabani Nagagi mafam sing da kuki lalolup singi sugi kem saba haiba si illegal oi hari cherol asi na hai Manipur gi singi saruk da paktak na kokthok laga popi pambi thaba asi na yellow furup singi lamda socio environmental bu singna bani hari Cherol asina makha tana haribadi khudakta Nagagi mafam singda kuki lalolup singi training center amadi sugi camp sariba sing sidokadabani namfu hafuda lam lausin ba amadi Nagagi lam singda lambi semduna maming thomjin balep kadabani loina na half-long Imphal National Highway da anobu su camp sing semgaliba silep kadabani masina tungda irang thorok piyai haina su Cherol asina haidi Churachandpur gi lamjang village tagi SF na yamlaba khusukulai sing fagat krei Ahanba Indian Reserve Battalion ki Assistant Commandant M. Jacob Hafkip na luchingba Security Forces na Churachandpur gi lamjang village ta thiba humbagi thabak chathabada yamlaba khulai kaya marum fagat pangam kre haina police ki paw amna hairi thajaningai oba paw ama fangbadagi Security Forces na ngarang numiyungba adwai dagi nungthil pung ani fawba lamjang village amasung masigi akoibada thiba humbagi thabak chathabada khulai kaya marum fagat pangam kibani fagalaba khulai sing adudi 303 rifle ama ahangba magazine ga loinana Mark 3 rifle ama ahangba magazine ga loinaba .32 gi country-made pistol ama country-made single barrel rifle ama improvised mortar pumpy ani rocket bomb improvised ama pumpy mortar tara improvised hand grenade ahum tear smoke cell mapan tear smoke cell soft nose tara MM38 ki anti riot rubber bullet mari tear smoke cell normal ani bulletproof plate ani tactical base taruk 12 bore gi cartridge ball manga Baofeng wire set mari wireless charger ahum Baofeng wireless earpiece ahum amasung pistol pouch amani fagalaba khulai sing adu Churachandpur police station na makha taba thabak thoram sing lokhan na bakhusin nakre hairi kuki terrorist singalan thengna badal lekhidraba thawba taragi imung da pension gi senpam khusin nakre apunba khundrak pam kendra tengbang lupna kuki narco terrorist singalan thengna badal lekhidraba khundrak pam kendra gi manung de thawba taragi imung manung gi miyoi singda pension piduna ikai khumna bu utkre lubasik advisor N Rajendra former president Icham social worker gi yumna ngasi pangthokiba thoram aduda kendra sigi manungda leiba thangjam Inder Kumar chairperson Haro Ro Tangkham GP ward member sing maikai adungi ahal laman singna saruk yaki ngasi gi thoram aduda kuki narco terrorist singalan thengna bada leikhidraba khundrak pam kendra ga thawba sing haibadi Laimayum Prem Laishram Rojen Okram Sanaton Laishram Prem Haubijam Somen Wangkhairakpam Elysian Thongam Devadarta Thangjam Lemba Sagol Sem Loya amadi Prokrambam Nikhil gi khwaidagi naknaba imung manung gi miyoi singda sel oina lupa lising ahum gi pension oina piki haidi August 19 fawba chathagadaba parliament ki nongjumi fam hayengdagi horagani August ki ahan bachayolda Manipur da anawba lengak semgani haiba wafam suksum chumloi Lok Sabha amasung Rajya Sabha gi nongjumi fam hayeng July 19 dagi horagani mathang tha August 19 fawba chathagadoriba house ani gi mifam asida anawba income tax bill ama yauna punna bill nipan puthokna na bathawrang tawri mifam asiga mari lainana ngasi Union Health Minister JP Nandana preside tawduna political party pumagi mifam ama pangthokre
Tha amarom sangna famgadoriba House anigi mifam asi Manipurgi oinadi khwaidagi maroiba session oigadori. Manipur lengak suspended animation da laikhiba maramna State Assembly gi thabak Parliament na tawribana Manipur ga mari leinaba bill mayam amasu puthoktuna pass tawgadori. Bill sing adugi manungda finance ki bill mayam su yauri. Masiga loinena Manipur da thamliba suspended animation asi tha taruk amaga sangdoknabagi ayabasu House animaktagi launanaba bill oina puthokadori. Present rule extend tawbagi bill puthokani haibasi mangjongna mari leinaba singda lengana khangalakhiba laikhrabani adumakpu karamba numita PR extension gi bill asi pass tawnanaba puthokadagi haibadumadi handaki chayol asigi business ki list di yaudri handakta MLA amana Manipur da mathang tha haibadi August ki ahan ba chayol da miyam gi oiba government ama semlagani haina phongdokhiba laikhre adubu ma ki wafam adu political gi maramda nainariba khangahei singna phongdorakhibagi matung inadi Sukchum chumningai oiroidaba maram chadaba wafamni haina mot pirakhi. Political experts singna phongdorakpagi matung ina Manipur da President rule thamkhibasi chahi asigi February 10 dagini. Tha taruk thamnabagi ayabasi Parliament na pikhrabani na. President rule thambagi ayaba lokhibagi matam asi August ki tang 10 da loire. Hariba August ki 10 asigi mamangda miyam gi lenga ama thamge haibra natraga masatan makhata na tha taruk PR thambagi ayaba amuk logera haibasi Central Government gi mangda tariba singnaba amani hauji oriba law and order gi fibam maitai singa Kuki ga faminna duna ingtapa puraknaba wari sananaba yadriba amasung Kuki singi area da mitai sing changlakpa yarwe haina thingma thamkhibana Imphal Dimapur lambi da free movement lehenba ngamdriba sig yengluragadi handaki August ki 10 gi mamangda popular government ama thamlakani haibasi chama thajaningai oidaba wafamni wafam asima Union Home Minister Amit Shah na matam kharagi mamangda Kuki ga maitai gi marakta lainariba conflict asina popular government ama thambada khurau thangani haina su phongdokhiba laikhrabani maram aduna MLA singna makhoi gi pukningda fawrakpa wakhal khara da yumfam oiraga lenga ama hektamak semlagani haina miyamda thajaba pi base achumanate haina rakli maraga si dangasi famkiba political party apunbagi mifam da pangthukadoriba session sing asi akai atoi thoandana Apan bayauduna pangthukhananaba political party pumbana mateng nikre adumoinama Congress na di handaki session asida Operation Sindurgi matangda Prime Minister na marik chumba paukhum pinanaba demand tawkre masida sunatana India block ki oiba mifam amasung ngarang pangthoktuna Parliament ki mifam asida tawgadaba thabak singi maramda sunainakre Bihar gi election kuisilaktaba amasung Hindi law compulsory ohendanaba amadi census ki matangda DMK na motion kaya marum pukhananaba thawrang tawribana Parliament ki mifam ase irang leiba mifam oigani haina mod pinari gi Barak Turel da hi da purakiba lupa crore 76 henbagi drug combined force na fari Combined force na drug amasung mayay kaba potlam singi mayakta leptuna jatharakpa operation gi manungcha na ngasi Jirbam district ki Barak Turel da hida purakiba lupa crore 76 henbagi yamlaba drug sing fagat khre hairi Police ki pauna haribana intelligence ki akhanaba pau ama fangbadagi Assam Rifles amasung Jirbam police ki combined team na yamna khudong thiningai oiba mafam ama oiriba Jirbam amasung Fairjol district ki marakta lariba Chawda Raikal amasung Saf Bomfai anigi marakta lariba Barak Turel gi saruk sing da hida patrolling chatki Combined force na patrolling chalingai manungda yamna chingnaningai oiba mawongda lakhiba hi ama khamduna check tawba matamda lupa crore 76 rongi value oigadaba methamphetamine tablets sing adu fagatkhibani drug sing adu tongan ba soap case Chatru kataraga tarukta haplaga purakhibani thawdo asiga mari leinana Assam gi Silchar da laiba mioi ama fare haidi Assam Rifles ki maikai degi region asida drug asi maru fangna manghanaba entry drug Operation ki thaba asi mangjil thana changcheli ngasi yamlaba drug sing fagatkiba sina Assam Rifles na drug trafficking asi mapungfana lakshin na bapai khaliba asiga chauba achievement amani hairi